Image Paodam miyeng tabiraba singbo Surbala na khurumjari nasigi maroiba pau pijari. Lamboi khongnang khongda nangna semgatliba 300 bedded COVID care center Health Minister Jayant Kumar na yengsinkre. Truck amada purakpa yamlaba nisagi potlom sing faraba matung mai thaduna manghankre. Loinana video conference ke khuthangda Prime Minister Narendra Modi na high throughout COVID-19 testing faculty ahum hangdokre. Pamucha khaina pizari ngasi lamboi khongnang khongda leiba Manipur Trade and Expo Center da nauna semgatliba 300 bedded COVID care center bu Manipur gi Health Minister Jayant Kumar amadi Health Director Concerned Health Department official singa loinana yengsinkre. Minister Jayant Kumar na phongdokhibada nauna semgatliba 300 bedded COVID care center asi numit humnigi manungda loshilagani haikibaga loinana COVID care asibo semba loshanaba hotnariba singbu thagatpa phongdoklamki. Manipurda hauze COVID-19 gi oirakliba fibam asi yengduna lengak asena Manipur pumba lockdown amadi curfew thasegi tang kulhumdoi dagi thamkhrabasu Manipur gi border town More dadi More Kaithel area khaktada lockdown amadi curfew police amadi Manipur Rifles ki personnel singna ningthina chathaba natana More gi atai mafam kaya dadi gari sing amadi miyoi sing hanugum chathok chasin tawbana lockdown amadi curfew thambagi wahanthok laihandre. Miyoi kaya amana numidang wairam walking chatpa playground singda miyoi kaya thoktuna sanaba miyoi khara punsinduna hakchang sajal tawbana chingba kaya yawbana lengak asina COVID-19 dagi chekshina leinaba thamliba lockdown amadi curfew gi kanaba karino haina wahang kaya hangnarakli. Nakal amaromdana lockdown amadi curfew lairingai cherak asida Moreda lairiba tongan ba bank singda paisa thamba amadi lokthokpa miyoi kaya mahausagum chathaduna adumak lairi masi law and order ngakliba security singi asoibara natraga prajagi asoibara haiba lenga asina athubada yengsan haudrabadi COVID-19 laichat asi irai laina sandorakpa yabagi akiba praja singi thamoida faunare hairi. COVID-19 pandemic ka mari lainana ngasi July 19 gi nungthil pung ani taba fawbada laikhiba Kakching district ki quarantine center summary report ki matung inna district asida hangliba quarantine center singda mapandagi halakhiba apunba inmate lising ani chamri yangkhani thoi quarantine tawrakri masigi manungda apunba inmate lising ani chahum mari futaruk quarantine matam loiduna discharge tawkhre hauze inmate ni futaret quarantine tawduna lairi. District asigi oina apunba sample lising ahum subna nifumdoi test tawnaba laboratory da thakibagi manungda sample lising ani chamapan tara taret ki test result lakle sample marifutara na pending da lairi aduga district asida miyoi chama taramapan COVID-19 positive confirm oiki masigi manungda miyoi marifutara nipan laying badagi farakre miyoi kunmathoina active case ta lairi hairiba active case ta lairiba sing asigi manungda miyoi 15 di COVID care center Kakching da thamli district asida lairiba containment zone masingna amani. Malemgi oina mipainari ba COVID-19 asina maram oiraga Thawal district ki miyambu atopa district ki miyamna hanthana yenglakliba asi Democratic Students Alliance of Manipur Desam Thawal district council na condemn tawi hospital da fawba district asigi miyam changhandaba asi laibak thibani hairaduna COVID-19 asi Thawal district khaktadagi sandorakpa laichatla haina Desam na hanglakli ngasi wangjingda leiba Royal Academy da pangthokpa pangmisinga unaba amada Desam Thawal district council ge President in charge Debo Laisramna haikibada Thawal district ki miyambu hanthana yengliba mityeng ase makhatana chatharaklabadi Thawal district ki oiba COVID-19 gi tonganba hospital ama lengakna sabigadabani hainasu demand tawrakli. Registered Manipur University amadi Secretary Manipur Legislative Assembly Secretary na thokiba mathong huktaba wakhal pikpa mityeng sana ubangamdaba Thawal district ki miyambu atopa miyamna
ꯍꯪꯒꯣꯏꯕ ꯐꯥꯎꯍꯟꯕ ꯃꯥꯟꯕ ꯑꯣꯔꯗꯔꯁꯤꯡ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯈꯤꯕ ꯑꯗꯨ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯅ ꯌꯥꯕ ꯉꯝꯂꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯁꯤꯡꯕꯨ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯅ ꯌꯥꯝꯅ ꯍꯟꯊꯕ ꯃꯑꯣꯡꯗ ꯌꯦꯡꯂꯤꯕꯁꯤ ꯗꯦꯁꯥꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯐꯥꯎꯕ ꯆꯪꯍꯟꯗꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯀꯣꯚꯤꯗ-19 ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁꯟꯗꯣꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯖꯔꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯀꯣꯚꯤꯗ-19 ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯂꯥꯟꯃꯩ ꯆꯥꯛꯄꯒꯨꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯟꯗꯣꯔꯛꯇꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯎꯔꯤꯄꯣꯛ ꯅꯥꯎꯔꯦꯝꯊꯣꯡꯒꯤ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯥꯟꯕ ꯄꯥꯎ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯟꯗꯣꯔꯛꯂꯤꯕꯁꯤ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯑꯣꯏꯍꯟꯅꯕ ꯃꯆꯥꯛ ꯑꯣꯏꯕ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯏꯄꯥꯊꯧ ꯀꯣꯛꯅ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯄꯥꯎ ꯁꯟꯗꯣꯛꯄꯤꯗꯅꯕ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 5:30 ꯇꯥꯕꯗ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯂꯨꯋꯥꯡꯁꯪꯕꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯥꯏ.ꯑꯥꯔ.ꯕꯤꯅ ꯁ꯭ꯀꯣꯔ ꯇꯧꯗꯨꯅ ꯇ꯭ꯔꯛ ꯑꯃ ꯄꯨꯔꯛꯄ ꯌꯥꯝꯂꯕ ꯅꯦꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯇꯂꯕ ꯖꯔꯗꯥ ꯈꯩꯅꯤ ꯕꯣꯛꯁ 150 ꯔꯣꯝ ꯌꯨꯝ ꯑꯃꯗ ꯊꯝꯂꯝꯕꯗꯒꯤ ꯃꯤꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯒ ꯐꯥꯔꯕ ꯃꯇꯨꯡ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯄꯨꯔꯅꯤꯃꯥ ꯗꯦꯕꯤ ꯆꯍꯤ 64 ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯔꯆꯟꯗ꯭ꯔ ꯂꯨꯋꯥꯡꯁꯪꯕꯝ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯂꯨꯋꯥꯡꯁꯪꯕꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯑꯥꯏ.ꯑꯥꯔ.ꯕꯤꯅ ꯁ꯭ꯀꯣꯔ ꯇꯧꯗꯨꯅ ꯇ꯭ꯔꯛ ꯑꯃꯗ ꯅꯦꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯄꯗ ꯈꯥꯝꯅꯕ ꯍꯥꯏꯔꯨꯕꯗ ꯈꯥꯝꯂꯝꯗꯅ ꯌꯨꯝ ꯑꯗꯨꯗ ꯊꯧꯖꯤꯟꯈꯤꯕꯗꯒꯤ ꯌꯨꯝ ꯑꯗꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯨꯋꯥꯡꯁꯪꯕꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯝ. ꯂꯩꯃ ꯗꯦꯕꯤꯅ ꯍꯥꯏꯈꯤꯕꯗ ꯄꯣꯠꯂꯝꯁꯤꯡ ꯀꯅꯥꯒꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯝꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤꯅꯣ ꯍꯥꯏꯕ ꯇꯥꯛꯂꯝꯈꯤꯗꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯂꯣꯛꯗꯥꯎꯟ ꯀꯔꯐ꯭ꯌꯨ ꯃꯔꯛꯁꯤꯗ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯁ꯭ꯀꯣꯔ ꯇꯧꯗꯨꯅ ꯅꯦꯁꯥ ꯂꯂꯣꯟꯂꯕꯗꯤ ꯋꯥꯔꯣꯜ ꯗ꯭ꯔꯒ ꯃꯌꯦꯛ ꯁꯦꯡꯍꯜꯂꯦ꯫ ꯂꯣꯛꯗꯥꯎꯟ ꯀꯔꯐ꯭ꯌꯨ ꯑꯁꯤ ꯑꯀꯟ ꯑꯊꯧꯁꯤꯡꯅ ꯁ꯭ꯀꯣꯔ ꯇꯧꯔꯒ ꯅꯦꯁꯥ ꯂꯂꯣꯟꯕ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯍꯜꯂꯣꯏꯁꯤ꯫ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯀ꯭ꯋꯥ ꯀꯣꯗꯥꯡ ꯑꯣꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯑꯃꯔꯣꯝꯗꯅ ꯁꯦꯟꯗꯣꯡꯒꯤꯗꯃꯛ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯤꯕ ꯑꯁꯤꯅ ꯀꯣꯚꯤꯗ-19 ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯈꯤ꯫ ꯉꯁꯤ ꯐꯥꯒꯠꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯨꯄꯥ ꯀꯔꯣꯔ 3-4 ꯔꯣꯝꯒꯤ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯦꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯤꯅꯤꯁꯇꯔ, ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯑꯣꯏꯔꯕꯁꯨ ꯐꯥꯒꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯐꯥꯒꯠꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯀꯗꯥꯒꯤ ꯊꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯒꯥꯔꯤ 3ꯗ ꯄꯨꯊꯣꯛꯂꯒ ꯃꯤꯌꯥꯝꯗ ꯑꯀꯥꯏꯕ ꯄꯤꯔꯣꯏꯗꯕ ꯃꯐꯝ ꯂꯨꯋꯥꯡꯁꯪꯕꯝ ꯃꯅꯤꯡ ꯆꯤꯡꯗ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯡꯒꯣꯏ ꯄꯔꯦꯡ ꯌꯨꯊ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ (ꯀꯦ.ꯄꯤ.ꯋꯥꯏ.ꯗꯤ.ꯁꯤ) ꯀꯛꯆꯤꯡ ꯋꯥꯏꯔꯤꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕꯅ ꯍꯛꯆꯥꯡ ꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯂꯝ-ꯇꯨ ꯁꯦꯡꯕ ꯑꯃꯗꯤ ꯏꯔꯝ ꯅꯂꯥ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯔꯥꯡ ꯆꯠꯊꯈ꯭ꯔꯦ꯫ ꯂꯝ-ꯇꯨ ꯁꯦꯡꯕ ꯑꯃꯗꯤ ꯏꯔꯝ ꯅꯂꯥ ꯁꯦꯡꯕ ꯑꯗꯨꯗ ꯕꯨꯕꯣꯟ ꯇꯦꯛꯅꯤꯀꯦꯜ ꯑꯦꯟ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠ (ꯕꯤ.ꯇꯤ.ꯑꯦꯁ.ꯗꯤ) ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯅꯥꯎꯔꯦꯝ ꯅꯕꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯕꯨꯕꯣꯟ ꯕ꯭ꯔꯤꯛꯐꯤꯜꯒꯤ ꯃꯄꯨ ꯄ꯭ꯔꯣꯄꯥꯏꯇꯔ ꯅꯥꯎꯔꯦꯝ ꯅꯣꯄꯨꯔ ꯑꯅꯤꯅ ꯖꯦ.ꯁꯤ.ꯕꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯇꯦꯡꯕꯥꯡꯈ꯭ꯔꯦ꯫ ꯅꯥꯎꯔꯦꯝ ꯅꯕꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯅꯥꯎꯔꯦꯝ ꯅꯣꯄꯨꯔ ꯑꯅꯤꯅ ꯀꯣꯡꯒꯣꯏ ꯄꯔꯦꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕꯒꯤꯗꯃꯛ ꯀꯦ.ꯄꯤ.ꯋꯥꯏ.ꯗꯤ.ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯖꯥꯁꯤꯡꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯈꯪꯗꯕ ꯀꯌꯥ ꯌꯥꯎꯕꯅ ꯐꯣꯟꯒꯤ ꯋꯥꯆꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯍꯣꯝ ꯑꯦꯁꯥꯏꯟꯃꯦꯟꯠ ꯈꯔ ꯄꯤꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯄꯨꯡ ꯐꯥꯕ ꯃꯍꯩ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯛꯀꯤꯗ ꯈꯜꯂꯒ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯟꯁꯔ ꯑꯗꯨꯈꯛ ꯇꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯏꯅꯣꯚꯦꯇꯤꯚ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯀ꯭ꯔꯤꯌꯦꯇꯤꯚ ꯑꯥꯏꯗꯤꯌꯥ ꯑꯣꯏꯕ ꯌꯥꯕ ꯀꯥꯡꯂꯣꯟ ꯋꯥꯆꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯆꯠꯊꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯍꯥꯏꯅ ꯀꯛꯆꯤꯡ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠꯍꯟꯕ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯤꯆꯟ ꯒꯥꯔꯗꯦꯟ ꯁꯦꯝꯕ ꯆꯥꯡꯗꯝꯅꯕ, ꯂꯥꯏ ꯌꯦꯛꯄ ꯆꯥꯡꯗꯝꯅꯍꯟꯕꯤꯕ, ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯏꯕ ꯆꯥꯡꯗꯝꯅꯕ, ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ, ꯃꯁꯥ ꯃꯁꯥꯅ ꯍꯩꯖꯕ ꯄꯣꯠ-ꯆꯩ ꯁꯥꯕ ꯆꯥꯡꯗꯝꯅꯍꯟꯕ, ꯈꯕꯔꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯅꯩꯅꯍꯟꯕ ꯌꯥꯎꯅ ꯍꯤꯔꯝ ꯀꯌꯥꯗ ꯋꯥꯆꯦꯞꯀꯤ ꯈꯨꯠꯊꯥꯡꯗ
ꯆꯥꯡꯗꯝꯅꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯐꯣꯟꯗ ꯒꯦꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯤꯔꯝꯗ ꯂꯥꯏꯆꯨꯔꯤꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯒꯅꯤ ꯈꯟꯖꯩ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯐꯣꯟꯗ ꯂꯥꯏꯆꯨꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣꯖꯥ, ꯃꯃꯥ-ꯃꯄꯥ, ꯂꯩꯀꯥꯏꯒꯤ ꯏꯖꯨꯀꯦꯁꯅꯤꯁꯠꯁꯤꯡ, ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯑꯃꯗꯤ ꯖꯣꯅꯦꯜ ꯑꯦꯖꯨꯀꯦꯁꯟꯁꯤꯡꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯅ KKCLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯨꯕ ꯏꯔꯩꯆꯥ ꯀꯌꯥ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯚꯦꯂꯤꯡ ꯍꯤꯁꯇ꯭ꯔꯤ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯏꯔꯝꯗꯝꯁꯤꯗ ꯀꯣꯔꯣꯅꯥ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯂꯤꯕꯁꯤ ꯀ꯭ꯂꯁꯇꯔ ꯂꯦꯚꯦꯜ ꯑꯣꯏꯔꯛꯇꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜ ꯌꯧꯔꯛꯄꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯐꯤꯚꯝ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯏꯊꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜ ꯍꯦꯔꯤꯀꯣꯅ ꯂꯧꯖꯩ ꯍꯥꯏꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯂꯩꯅꯥ ꯑꯁꯤꯅ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯤꯌꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯦꯗꯤꯀꯦꯜ, ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯁꯟꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ, ꯇ꯭ꯔꯥꯚꯦꯂꯤꯡ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯃꯤꯆꯝ ꯀꯌꯥꯗꯁꯨ ꯁꯟꯗꯣꯔꯛꯄ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯁꯨ ꯅꯥꯔꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯦꯝꯞꯁꯤꯡꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯣꯏꯔꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯍꯦꯟꯅ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯔꯤꯝꯁ ꯑꯃꯗꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯅꯟ-ꯀꯣꯚꯤꯗ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯇꯨꯅ ꯑꯅꯥꯕ ꯌꯥꯎꯔꯛꯂꯦ꯫ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯂꯅꯥꯏ ꯑꯣꯏꯕ ꯑꯅꯥ-ꯂꯥꯏꯌꯦꯡꯁꯪ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯀ꯭ꯂꯤꯅꯤꯛ ꯀꯌꯥ ꯃꯊꯧ ꯇꯧꯕ ꯂꯦꯞꯈꯤꯕ ꯑꯁꯤꯅ ꯅꯟ-ꯀꯣꯚꯤꯗ ꯄꯦꯁꯦꯟꯠ ꯀꯌꯥ ꯂꯥꯌꯦꯡꯐꯝ ꯂꯩꯇ꯭ꯔꯦ꯫ ꯍꯟꯗꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯤꯑꯣꯏ 2 ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕ ꯐꯪꯈꯤꯗꯕꯗꯒꯤ ꯃꯤꯁꯤ-ꯃꯤꯅꯥ ꯊꯣꯛꯈꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯍꯦꯔꯤꯀꯣꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯅꯟ-ꯀꯣꯚꯤꯗ ꯄꯦꯁꯦꯟꯠ ꯀꯌꯥ ꯂꯥꯌꯦꯡꯕ ꯐꯪꯗꯕꯒꯤ ꯋꯥꯀꯠ ꯀꯌꯥꯁꯨ ꯅꯨꯡꯇꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯇꯥꯔꯤ ꯎꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯀꯣꯚꯤꯗ ꯄꯦꯁꯦꯟꯠ ꯀꯥ ꯄꯨꯟꯁꯤꯟꯅꯗꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯊꯨꯕꯗ ꯇꯣꯈꯥꯏꯅ ꯊꯝꯕꯤꯅꯕ ꯍꯦꯔꯤꯀꯣꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯕꯣꯗꯤ ꯈꯨꯔꯥꯏꯒꯤ ꯆꯦꯔꯣꯜꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯁꯔꯀꯥꯔꯅ ꯂꯥꯛꯁꯤꯟꯅꯕ ꯅꯨꯃꯤꯠ 14ꯅꯤ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ILP ꯄꯥꯔꯃꯤꯠ ꯄꯤꯕ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯄꯥꯔꯃꯤꯠ ꯏꯁꯨ ꯇꯧꯔꯤꯕ ꯑꯁꯤ ꯂꯣꯛꯗꯥꯎꯟ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯔꯀꯥꯔꯅ ꯄꯥꯔꯃꯤꯠ ꯄꯤꯕ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯃꯄꯥꯟꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯁꯤꯡ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯗ ꯑꯉꯛꯄ ꯐꯪꯅ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯦꯗ ꯖꯣꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯕ ꯃꯄꯥꯟꯒꯤ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯪꯂꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯤꯇꯣꯞꯇ ILP ꯄꯤꯕ ꯂꯦꯞꯄꯤꯌꯨ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯨ ꯔꯨꯇꯤꯟ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯒꯅꯨ, ꯃꯤꯌꯥꯝꯅ ꯀꯣꯚꯤꯗ-19 ꯊꯦꯡꯅꯕꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ILP ꯄꯥꯁ ꯄꯥꯔꯃꯤꯠ ꯄꯤꯕ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯈꯥꯡꯉꯕꯣꯛꯀꯤ ꯂꯨꯞ 5ꯅ ꯄꯨꯟꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁꯣꯁꯤꯌꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯟꯗ ꯑꯦꯖꯨꯀꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯑꯣꯜ ꯈꯥꯡꯉꯕꯣꯛ ꯂꯦꯕꯔꯁ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟ, ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯀꯝꯃꯤꯇꯤ ꯈꯥꯡꯉꯕꯣꯛ, ꯁꯣꯁꯤꯌꯦꯜ ꯑꯞꯂꯤꯐꯃꯦꯟꯠ ꯀꯝꯃꯤꯇꯤ ꯈꯥꯡꯉꯕꯣꯛ ꯑꯃꯗꯤ ꯈꯥꯡꯉꯕꯣꯛ ꯑꯦꯔꯤꯌꯥ ꯕꯤꯜꯗꯤꯡ ꯑꯦꯟꯗ ꯑꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯅ ꯄꯨꯟꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯁꯤꯗ ꯄꯜꯂꯤꯕꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯔꯝꯕ ILP ꯄꯥꯁ ꯑꯗꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯃꯥꯔꯆ 19ꯗꯒꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇ꯭ꯔꯥꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟꯒꯤ ꯊꯥꯛ ꯂꯥꯟꯅ ꯁꯟꯗꯣꯔꯛꯂꯤ꯫ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ H. ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁꯅ ꯊꯣꯛꯄ ꯑꯅꯧꯕ ꯑꯣꯔꯗꯔ ꯑꯃꯅ ꯆꯠꯂꯤꯕ ꯊꯥ ꯖꯨꯂꯥꯏ 12ꯗꯒꯤ ILP ꯄꯥꯁ ꯄꯥꯔꯃꯤꯠ ꯄꯤꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯔꯦ꯫ ꯀꯌꯥ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯂꯩꯕꯗꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯍꯟꯅꯤꯡꯂꯤꯕꯅꯣ? ꯔꯦꯗ ꯖꯣꯟꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯂꯩꯅꯥꯅ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯔꯦꯗ ꯖꯣꯟ ꯑꯣꯏꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥꯕꯨ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯄꯤꯔꯛꯄ, ꯆꯪꯂꯛꯄ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯨ, ꯒ꯭ꯔꯤꯟ ꯖꯣꯟ ꯂꯥꯎꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗꯒꯤ ꯑꯃꯗꯤ ꯃꯦꯟꯂꯦꯟꯗ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯍꯜꯂꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯍꯜꯂꯛꯈꯤꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟꯗꯕ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯂꯩꯅꯥ ꯑꯁꯤ
ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯁꯟꯗꯣꯔꯛꯂꯦ ꯑꯃꯗꯤ ꯂꯣꯛꯗꯥꯎꯟꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯍꯦꯟꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯕꯒꯤ ꯃꯑꯣꯡꯁꯨ ꯎꯔꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯆꯠꯂꯤꯕ ꯖꯨꯂꯥꯏ ꯊꯥꯁꯤꯒꯤ 23 ꯑꯃꯁꯨꯡ 25ꯗ ꯃꯤꯇꯣꯞ 30 ILP ꯄꯥꯔꯃꯤꯠ ꯄꯤꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯗ ꯅꯠꯇꯅ ꯍꯨꯔꯥꯂꯥꯅꯥꯗ ꯄꯥꯔꯃꯤꯠ ꯌꯥꯎꯗꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯕꯨ ꯆꯪꯍꯜꯂꯛꯄꯗ ꯗ ꯋꯦꯁꯇꯔꯟ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯉꯥꯏꯔꯥꯡꯕꯝ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯗꯤ ꯉꯥꯏꯔꯥꯡꯕꯝ ꯈꯨꯜꯗ ꯃꯤꯇꯣꯞ ꯑꯃꯠꯇ ꯆꯪꯕꯤꯔꯛꯇꯅꯕꯁꯨ ꯈꯪꯍꯜꯂꯛꯂꯤ ꯂꯣꯏꯅꯅ ꯉꯥꯏꯔꯥꯡꯕꯝꯒꯤ ꯈꯨꯜ ꯑꯅꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯄꯤꯅꯕꯒꯤꯗꯃꯛꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯇꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯒꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯁꯣꯐꯠꯕꯣꯜ ꯃꯁꯥꯟꯅ ꯍꯧꯗꯣꯛꯂꯝꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯣꯐꯠꯕꯣꯜ ꯇꯤꯝꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯦꯁꯅꯦꯜ ꯁꯣꯐꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ 1975 ꯂꯈꯅꯧꯗ ꯄꯥꯡꯊꯣꯛꯈꯤꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ A.K. ꯕꯤꯅꯣꯗ ꯀꯨꯃꯥꯔ ꯑꯦꯂꯥꯏꯁ A.K. ꯇꯔꯥꯀꯤꯁꯣꯔ ꯁꯤꯡꯍꯥꯅ ꯂꯩꯈꯤꯗꯕꯗ ꯄꯣꯅꯤ ꯁꯣꯐꯠꯕꯣꯜ ꯑꯦꯟ ꯕꯦꯁꯕꯣꯜ ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯍꯦꯟꯗ꯭ꯔ ꯄ꯭ꯔꯇꯥꯞ ꯁꯤꯡꯍ IFSꯅ ꯆꯦꯌꯔ ꯂꯧꯈꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯅꯨꯡꯕꯥ ꯈꯨꯜ ꯑꯁꯤꯗ ꯑꯌꯨꯛ ꯃꯐꯝ ꯑꯗꯨꯒꯤ ꯅꯍꯥꯁꯤꯡ ꯑꯃꯁꯨꯡ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯇꯨꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯄꯣꯠ ꯆꯩ ꯊꯟꯅ ꯌꯥꯎꯔꯛꯄ ꯇꯥꯇꯥ ꯇ꯭ꯔꯛ ꯃꯌꯥꯝ ꯑꯃ ꯏꯝꯐꯥꯜꯗ ꯆꯠꯄ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯈꯨꯗꯛꯇꯒꯤ ꯌꯥꯅꯕ ꯄꯨꯔꯛꯎ ꯍꯥꯏꯔꯛꯂꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ ꯖꯅꯋꯥꯔꯤ 19ꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯨꯡꯕꯥ ꯑꯦꯔꯤꯌꯥꯗ ꯇ꯭ꯔꯛ ꯔꯦꯖꯤꯁꯇꯔ ꯅꯝꯕꯔ AS014055ꯅ ꯄꯥꯎꯈꯥꯝꯂꯣꯟ ꯀꯥꯃꯩ ꯀꯧꯕ ꯑꯃ ꯇꯛꯈꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯒ ꯂꯣꯏꯅꯅꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯕ ꯌꯥꯅꯈꯤꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯗꯕꯗꯒꯤ ꯒꯥꯔꯤꯁꯤꯡ ꯆꯠꯄ ꯊꯤꯡꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯅꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯃꯐꯝ ꯃꯌꯥꯝ ꯂꯝꯕꯤ ꯐꯠꯇꯕꯗꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯂꯒ ꯃꯔꯛꯇ ꯚꯥꯞ ꯇꯥꯅꯗꯕꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯑꯊꯨꯕꯗ ꯌꯨꯅꯤꯌꯟꯅ ꯌꯥꯅꯕ ꯄꯨꯕꯤꯔꯛꯎ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯅ ꯑꯌꯥꯕ ꯑꯃ ꯂꯧꯔꯒ ꯆꯠꯈꯤꯕ ꯑꯗꯨꯒ ꯇꯥꯝ 2-3ꯂꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯇꯧꯔꯛꯇꯕ ꯀꯝꯄꯦꯟꯁꯦꯁꯟꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯁꯤꯁꯦ ꯂꯦꯞꯄꯤꯔꯣ ꯍꯥꯏꯔꯒ ꯂꯦꯞꯄꯅꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯁꯛꯇꯤ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯐꯠꯇꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯌꯧꯖꯔꯛꯄ ꯃꯇꯝꯁꯤꯗ ꯅꯨꯡꯕꯥ ꯌꯧꯕ ꯃꯇꯝꯁꯤꯗ ꯑꯁꯨꯃꯥꯏꯅ ꯗꯤꯁꯤꯖꯟ ꯇꯧꯕꯤꯔꯦ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯅꯤꯌꯟꯅ ꯌꯥꯅꯕ ꯄꯨꯍꯟꯕꯤꯌꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯈꯤꯕꯗ ꯀꯣꯚꯤꯗ-19ꯒꯤ ꯇꯦꯁꯇꯤꯡ ꯇꯧꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃꯗ ꯂꯥꯈ 10 ꯉꯝꯂꯒꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯒ ꯌꯦꯡꯅꯕꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯇꯒꯤ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯁꯥꯐꯔꯤ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯃꯤꯑꯣꯏ ꯂꯥꯈ 10 ꯔꯣꯝꯗꯤ ꯀꯣꯚꯤꯗ-19ꯅ ꯅꯥꯔꯝꯕꯗꯒꯤ ꯐꯈ꯭ꯔꯦ ꯀꯣꯚꯤꯗ-19 ꯇꯦꯁꯇꯤꯡ ꯐꯦꯁꯤꯂꯤꯇꯤꯒꯤ ꯃꯐꯝ 3 ꯍꯥꯡꯗꯣꯛꯂꯗꯨꯅ PM ꯃꯣꯗꯤꯅ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏ ꯊ꯭ꯔꯨꯑꯥꯎꯠ ꯀꯣꯚꯤꯗ-19 ꯇꯦꯁꯇꯤꯡ ꯃꯐꯝ 3 ꯀꯣꯜꯀꯇꯥ ꯃꯨꯝꯕꯥꯏ ꯑꯃꯁꯨꯡ ꯅꯣꯏꯗꯥ ꯑꯗꯨ PM ꯃꯣꯗꯤꯅ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯂꯦꯕꯁꯤꯡ ꯑꯁꯤꯅ ꯀꯣꯚꯤꯗ-19 ꯈꯛꯇ ꯅꯠꯇꯅ ꯍꯦꯄꯥꯇꯥꯏꯇꯤꯁ B ꯑꯃꯁꯨꯡ C HIV ꯗꯦꯡꯒꯤ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯅꯥꯁꯤꯡꯒꯤꯁꯨ ꯇꯦꯁ ꯇꯧꯕ ꯌꯥꯍꯜꯂꯛꯀꯅꯤ ꯍꯥꯏꯈꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯔꯣꯅꯥ ꯁ꯭ꯄꯦꯁꯤꯐꯤꯛ ꯍꯦꯜꯊ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤ ꯍꯦꯜꯊ ꯃꯦꯅꯦꯖꯀꯤꯗꯃꯛ ꯂꯨꯄꯥ ꯀꯔꯣꯔ 15,000ꯒꯤ ꯄꯦꯀꯦꯖ ꯑꯃ ꯒꯚꯔꯟꯃꯦꯟꯠꯅ ꯊꯝꯂꯦ ꯀꯣꯚꯤꯗ ꯐꯦꯁꯤꯂꯤꯇꯤ ꯁꯦꯟꯇꯔ 13,000ꯒꯤ ꯃꯊꯛꯇ ꯑꯃꯗꯤ ꯑꯥꯏꯁꯣꯂꯦꯁꯟ ꯕꯦꯗꯁ ꯂꯥꯈ 13 ꯍꯦꯟꯅ ꯂꯩꯔꯦ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯇꯒꯤ ꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤ ꯏꯟꯗꯤꯌꯥꯁ ꯀꯦꯁ ꯐꯦꯇꯥꯂꯤꯇꯤ ꯔꯦꯠ CFR ꯑꯁꯤ ꯆꯥꯗ 2.25ꯅꯤ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯁꯤ ꯀꯟꯇꯦꯟꯃꯦꯟꯠ ꯃꯐꯝꯁꯤꯡꯗ ꯌꯨꯝ ꯌꯨꯝ ꯆꯪꯗꯨꯅ ꯇꯦꯁꯇꯤꯡ ꯇꯧꯕ ꯑꯃꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯒꯤꯅꯤ ꯍꯥꯏꯈꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯆꯦꯛꯁꯤꯟꯅ ꯏꯟꯕꯅꯁꯨꯅꯤ ꯍꯥꯏꯔꯤ
Field health care workers singna kathokpaga loinana mathau tawri June dadi COVID-19 laichetagi sibagi chang chada 3.33 yaukibani June gi mayai waidadi fagalakpagi chang chada 52 oikibani haujikna chada 34 yaurabani hairi haukiba pung 13 da miyoi 1,35 chamaga 63 naba fabadagi mayumda halankre fakibagi apunma maseng 8,52 chatret nifumdo yaukre Hauzik layeng duna lairiba maseng 3,3,43,950 ni hairi. Malaysia gi hanagi Prime Minister Najib Razak Senja Thumjagi mara lairi hairi One Malaysia Development Berhad 1MDB gi multi-billion dollar gi wathokta mahak chenai hairi Kuala Lumpur High Court Judge Muhammad Naslan Muhammad Ghazali na haikibada kudam changdam mayam ama yenglaba matungda Senja Thumjagi case adu chingnaningai leitre hanagi Prime Minister Najib na haikibada mahakna Federal Court ta appeal tawkigani mahaki ukil nasu charak piba tarabasu khara yaithoknaba appeal tawgani haiki charak piba tarabasu yamlaba senfam ama fine gani aduga jail da chahi 15 dagi 10 fawa thamlaba yai Najib da case makal taret bali madugi manungda 1MDB gi dagi $1 million lauki hairi wafam adu mahaknadi yadri prosecutor singna haikibadadi 1MDB dagi $1 billion ama mahaki personal account da changki amadi Najib ki mathakta criminal case ne phunitoi charge lai chahi manga dagi hena hairiba charge asi Najib na thengnaduna lakibani adumoinama 2019 gi mikhalda mahak maithi khrabagi matungda criminal charge sing adu lakibani hairi aroibada maroiba paw amhana pizari Lamboi Khongnang Khongda nangna semgatliba 300 bedded COVID care center Health Minister Jayant Kumar na yengsinkre Truck amada purakpa yamlaba nisagi potlom sing faraba matung mai thaduna manghankre Loinana video conference ke khuthangda Prime Minister Narendra Modi na high throughout COVID-19 testing faculty ahum hangdokre Ngasigi damakta di paudam matang sida loijari miyeng tabire basingbo amukana khurumjari